Henrygi maongduda tombiga mitkugana heni ikairi. Maramdi tasengna Henry si tombigi lenga oigani. Aduga mana romance tauribaduna machanupini. Masina masada ikai bahinadabana hena phawbani. Henry irang tauramba maithong marang hauramba muttu pungchai chaikhre. Ikai mandana masadu kainom tauri. Mathakta kasi kadai mapanda thoksi kadai. Mamai adu leithok pamphau leitana ikairabani tasengna ma kapninglabani. Pictuna Kaka mama khoi kaka unani nangai ni ado kaka na tawbasingdo loina haikre wahai du tabada Henry khangprak khangi mami to lauk thoklaga khangai khangjinda loina haikrabo Pictuna ipang pangkai hairei haikre kaka di pura be nupani Henry makokta makuttu habladuna mamai du tapna tombi khoiromda onsilai aduga nokningda nokladuna laksu laktaba tawsu toroktaba phone du tapai aduga manada thamlaga ha kaiba hoine kemda kaide me aishu haishidi Henry waga hayauba nangba janati yam thuna chenchat tawduna chatkhre achauna hey ibungo kadai dano mi laisi sega maiga kemta hairamdine muthi maya higalaga Dhari se mamai se yadre he aswaida amu huga thakdana leirambra kaino leimana hai masidi chonglam chaba wam thi haidine tombi ikaina yam tapna adudi akhoi amu chanaba tawrage sir achongna hajibu sir haibabu yari bro mahamara khura kawgira ama kaune Somdana Henry mapan thoklaga yumgi nakanda changsinduna lebak da famlaga sutchut kapli Kari matau kawbage ai hiningdre Ima aigi laibak sidi pura chawbagi laibak haidune Henry makutu nupigumna masadu pendabagi arai bananba amadi amuk suba aduni mana tawribadu Kaino ai bu kainom tawriba kaino ba khalam doise ai siningeba ai hiningdreba sibo hongnabraba miyoibana ikaiba henmandana sibagi thak yawi haibado si oira male ai tasingna moigi mang utpa ngamoi kaino me moina khalamdoidubo ikubokni na tawriduna hal khara oiradi phai lenga oiramniba aduga inembokdusu aina hatlamba yaiba as ai siragera ai hingba ngamaroiba Asi hairaga Henry ikaiba khangma ngamdraduna adwaida lairamba gamla singi tin haknaba thamba tin hidak tu thakchilli Henry amuksu kaplaga ai ngamoi ai hingduna laiba ngamoi ai sikrage taseng Henry khanjillaga ikaiba henmanlabani mingonda thoklabasu magi maongsi tawri hainingai leite Henry masadu humang hena kangkhalai Nektai du lauthoklaga awaba kanna khangi amuksu khalai kaino aina tawrisibo chumibrane aina sikhraga aigi angangna kanaga nati ai siba yadre icha poktawga yam wali isuga uda wali Henry amuksu sini haiba kiduna masadi yam wana imungda mayamna phamnaribadugi manakta Lauraga chensilai Ima ai siba tare ai bo doctor dam to pubiyo Henry makhon mawagadu phajin bahuragli masadu humang loina pakhatlaga lektharai mayamdu pakhatna chensilli achaudi Henry gi phibam ubada kaino ma thauri haiba khangi muthi chalo gari thodoro kainom thobra kainom tawrene Henry machinda ngangba thoktana murum soli ai sibana hanba tare khara thuna puro Pictru pakhana kaplaga Kaka kai ge ibu thadoklaga chalino ai lehau bangamoi ai bu supuraga chalo Gyanmenga amata tadi Pictru na kapani laimana kapani
Pictru sor kamge haiduna changsilei. Tombi na chingthoklaga. Thoibi, kaino nang mungarobo? Pictru kaplaga. Baba, Kaka se sire. Sor amta kamsilo. Mitkuna. Hai, mi hu tha isidane sor kamadi ne. Asumna Henry bu mayam changlaga hospital da pukhatli. Kudakta doctor mayam changaga laikan nakre. Tombi koisu amata yumda handre loina leire. Pictru kapaga Facebook dadu da call tawrai. Ebi dadu na nungshina. Angang macha. Pictru hikik launa kapaga. Dada. Nupadu pakhatna. Angang, kaidawrage? Kanana kari hairaino? Pictru na. Dada, ekoi kak asidore. Kamaina, nangonda hege phubuduro. Mani, aibu kemta nungsitraba mali. Ahalaina haisidi singaktani, kemta khangano. Pictru hena kaplaga. Ai topta thamlamlaga chatkradi. Haima, asigibo. Noi mama khoi, baba khoi mayam leiri dudi. Ai shu leiri nangide. Kemta waganu ko. Tasengna nupa dudi Pictru luhongi haiba khangba nati. Kaka hairibasi kanano haibasu khangba nati. Pictru luhonglamani haibasi magi wakhalda lamba fangdi. Pictru na. Lainingdi. Ai Kaka yam nungsiye. Nupaduna Pictru bu kaptanaba phajana thembi. Angang. Facebook ki nupadu noklaga. Kaina. Ngasine kaino hainingang tore ko. Kaino hairo dada. Yadi. Nongma nangai ga thengnabada haigeba. Nabu phataba. Ado video call torake. Nangda kappado yam yeningeba. Talle ai video call sanabadi. Nangna phone da kaliba chinse. Sak uraga video call da ngangba ngambra yengiba nangasi. Talle ai thame ko. Pictru phone du phat kakli. Aduga mama khoi gi manakta changsilaga. Mama Kaka pharabo. Laimana. Ibema kanagano nangna wari sariduna. Pictru na. Ebida dagane. Kaka hu tha ena tambani. Laimagakna. Kari ebida da. Mitkusu machabulana urani pakhatna. Oh, laibani. Ebi dadana ama laibani. Adu oiramani. Oh, phare. Ngayaki tungda Henry gyan laktuna word puthoklanlaga mayam tu unnaba yari haina kausilai. Henry mamit na lone yengai kana changakpano haina magi wakhalda tombi koi chatlamani haina khalli. Henry na huran mit yengakpada somda tombi su yam ikaina changda yadabagi mangaktu thongdagi lisilai. Henry ga tombi ga ani du punna khangprek khangminai. Henry mamit mana suktuklaga machin da noklaga nakanda laithokre. Tombi su nokmi toraga. Henry na. Ha. Tombi makutu makokda nalaga. Kaino ne. Henry na. Bye. Nati. Baba. Oh no. Ikubo. Tombi yam ingna. Amo hekto yaida. Henry ga tombi ga anidu wahangang mangamdana ngayak lay. Atay suloy na changai. Layma kaplaga. Imagi bungo. Icha ka shu tawdrabo. Tawdre. Pictru sensilaglaga Henry da kolaga kapi. Kaka nang yam phatti. Ai bu thado oga chatke kai gi khallino. Kharagi ikairaga leiringai mathaktuda hena mai hapdare. Henry ikaina Pictru bu tap inthoklaga. Ai di siroida. Achongna. Natine nang bu kari wakhal khaludana no huga tha ino haibane. Baba yarise tose. Laimana.
Kanana kari hairino, imada hayo. Mutina. Kari yoinega I. Wadu loiba nangde, Henry na thalai. Muti. Muti su Henry gi ingit khangbana tumina laikre. Asumna tombi khoisu chatkre. Doctor na Henry bu matam khara thabak chathon ganu hairi. Aduga chaba thakpadusu yam siksiluna hairami. Makhoi yumda halakle. Henry di phamung di hipplaga lay. Picture sangom glass ama pairaga changai. Kaka sangom sida layre. Henry maya chiklaga. Napagi sangom lo. Nang oina thakani ngasi. Nungai da nang. Picture kina. Kaino aina kaidorage. Ai shenang da maya mang da chopala banatro. Picture pairaga. Mi aina ro nang na natra kaka na tawri natraba. Nang di kana na nushibiramoge. Taningde wathi tawno. Siya wathi tawnu gaina. Nang ngasi nungai ni ba. Yam thula. Ngamdre cho. Henry maya chiklaga. Nangi cho cho haiba wa haisine. Ain I haigalise. Cho dagi nang soiroi haisine. Second mangagi manungda laktraba. 1 2 3 Picture isau tawraga. 4 5 nai na pado. Masi machin siangune. Picture changsilaga phammi. Henry phone do hangdoklaga yengi. Kadaino nangi evi haiduba. Picture yam haibagi maongda puthoklaga. Hausipa game da khangdaba. Haisingbi. Tu sine. Imai. Username gadi Lamabam aphawi gaine. Picture su magi photo thagatpa kai singdu loine yenghalli. Henry mamitu laktolaga. Sibu nanglo. Picture harauna. Mane phajabra. Henry picture da amugeng phone da amugeng. Korean guy du lehorene. Loire. Housing matamgi nupi ki haise sidani. Picture suktok laga. Ai thiba. Henry nok laga. Kana thi haiba. Nang na hen hele. Nang na ai gi sakka photo ga mana de haido. Thi hai na tro. Masidi ai na haidi photo ga sakka khangdre haiba. Mi atopo male haibani da. Asumna numitu sohokre mathangi numitni. Henry na. Angang school chatpa yaroi ko. Aine hena talli. Moigi Hitler haibra hingchabado. Adu uni khanbada kiba. Henry noklaga. Masagi ne made. Mi complaint su kaya ma charabani. Moigumba khara strict oiba thambana phai. Mi yam phattaba mi oiramdaw male. Yam hainade mi yengado. Hey, mi mabuk yam sengmani. Mi foba mi ni. Tanja aduda achau changai. Kaino ne? Asuk thenga sibawwa dress loisindribra. Henry mapada haiba ngamdre latla tawraga. Baba, mado. Picture na sat khumlai. Pupua, kaka na ngasi chalano haye. Henry picture da haino haina ingit tawi. Masi yengune. Achauna. Ibungo, nangangang nate. Nasara gyan taune. School loisilalo. Ben ngai hewrabani. Henry chalhaningda. Angang school loisilo. As yam talle. Picture si school loisili. Aduga Henry gi managda changsilaga. Kaka ai chatlage. Bye bye. Ngai koi. Masidi ba. Ngai ko. Asi hairaga picture bu marai bakta nushina chupire I. Asumna picture su school chatkre. Ngaya kitongda picture su school yawre. Behenda gi kumtharakpaga machinda soli. As aidi taleda. Sanu pado amuk lairamdana ko. Ngasi school laktragaina hairadi fanida. Mamit manadu koe leidana changai.
Newton uni khanbada tallabani adubu changda yadabagi changai gate maya yorakpada khangaudana khonjel amana oi Picture chatlambadu chaplepi aduga masadu pura laithoktabi khajiktang laithoklaga yengai nakanda Newton bullet thoraga gari changba yadabagi ngaiduna leirambadu uri Picture mamaidu mamanglomda sat onthoi aduga mamitu kana ushili machinda susolai sigi sanu pase kaino ba aidi kamai tawni side ai bulotna suti huralaga chenkrasirane Picture asi solaga tumina makhongdu school campus manungda khara thangba howi Newton khondu wanglapna nangam tangai ko Picture amuksu chaplepi mamaidudi suklei lethorakte Newton su bullet tu tapna thauzilai Picture gi mapa hek yobaga khami nang wad loiba nangde Picture hotana chensinki Newton ngakna yengduna lahewi masadu hanadagi khara sauningbaga amukke hena Picture bu yekre asumna school gi assembly shu loire Newton mayamangda fazade haina class da ngange khali Picture di oza amani haina whisky mahutta lona chen basi khakni mana tawriba Newton uni khanbada awaba amani thembi ngasidi wakhal nugaina bhai nangrang laktabado ai kyam nugaite khangbra ado kaidorage ai ngarang siramdore khangaba Sir Hitler na nangangai ni Picture ngasaidagi kharaga pakhatpaga amukke hena pakhatna ha mana ke hereino as khangida amado kaina aidi pakhat fasidiba Picture mathwai wana ado bai ai lotna suti uralaga chen krasira mana ibu suidana purani bai nang adu mai tawno kesu tawreba nang adu mai tawradi mana hena sawbani Picture masadu kiwa sumhenjilai ado magi period di kayada laige last period ni Picture machindu haifet paina noklaga ha ai last period da tharani ko kaino haise asunda class su mathang haukhre break ki matamni Newton su aja ama oirabasu class manungda koi changbadu tandana Picture tholakpa yengduna lei thembi ge Picture su thoklai Picture di chumdaga tholakpa natte huranbi amagumna masadu mara leiraba mi amadawna lotna mirak narak yenglaga tholai bani Newton su moi gi class da sum yengduna leibana Picture na tholakpadu uri hagwalaga moi gi manakta lai Picture Newton da di yengde lumlaga leithorai bai amado lakpra yengo thembi pakhatna kaino mana aikhoi gi nakta lai sibo wahaidu tabada Picture wangang lakte thembi gi makhutu chingduna lady toilet romda prab chatkhre Newton su thanglamba khongthangdu chaplepi aduga adwaida ngaihakhtang ngaiduna lei Picture na masimise kaino ba mana mula isibo thembi na nupi nang phajana hayo soikrena natradi asi oza sidine angam tanabane kari nungi lairik tamlubano do ihawriba ai amuksu mi thadoklaga Newton leibra yenghalli angangduna chethembi lehawe akhoi toilet lomda yenghawe Picture sauna masimise minai oineba magi se ai pami zalo thembi su Picture gi maongduda nokninglura male kanna nokthorei ai sireda nangne haidorakpasima natradi kaigino haima nangna khangda tawrini magi haunabini mana yadaba midaga tawrisidi banang tasengna Newton Picture bu pamba nushiba natte wai khara hainingbagini adubu mana Newton gi khoidau thitnaba thabak ngakta tawrakpasida Newton amukta di fazana ngange khanna singbani break ki matam su loire
amuk mingonda yinghalaga leitru haina khanglakanda Pictruga Thembiga class ta prap chensilai Jonina Noi ani di ngasai de kai de loluba aina di kainom cha sina thiraga Thembina Noi cha ba yadro Jonina Yadabado nang yaudredi Taning de wathi tawnu ko Thembi gi nakanda famliba mamana biduna Thembi class 10 gi dazems la ambani Thembi suklapna Madi kedo bulaiba Pictuna Kaino noi gi su class 10 ka ba James ko bulaibra Akoi high school da su laye Thembina laye ming mana boiramni Pictro machinda nokmi tawrai aduga As aisu thaina gi dazems to ningsingai matamdo nuksibani Kaino khangde thamoi da su kaino ma phaurakibani ai tasengna matamdo nuksiba haibase karino khangde Thembina ba wari ga di nang sumaini ne ado bai nupa di kai de khangnarige Picture gi hauna bi wa dong haibidu tawrai chalo he mi aidi wa du chaplepi aduga matindu yotharaga yamunna khalai akhoi ani luhongase mingonda khangan bayade mina usiloiba Thembi Picture gi mana mayada Oi Noida James ki wakhal khaliro Picture khangbai kai boy ha nati kai dino da ai dinu pa koi di ado nangdi ai su koi jade ko mi ai koi hilar ngai ni kaino Sigi hanuba chirai tangda base masak siga ore Is mi phajabani ko nangna mi yeng bahitraga school sida lairiba satra nati missing na su ngaunaribani masa su yam smart oibani masa da kesu wate perfect oiba haido moishini mamai gase pakdak toraga manaton saktak tobasiga wa adobai aina mangonda hena ngaujarise atagi nateba magi chimbasini yam phajadro haiba aduga yam nokningba manane magi chimbal mayada sambro mathui nupi dongna Picture suna hankai yamunna yengsiludrabani Thembi na hairiba Newton gi saktamdu urubada wakhal gi turina magi mitmangda yeglai Picture wa mata ngangdana Newton bu uraga leire mana karigi Newton bu uba masana su khangjade aduga mana Newton bu pamuba nungsiba su leite Class matang hokraga last second period to da Picture bell taramdai da fu hogolai sir washroom da mungta ozaduna okay go Picture Thembi da chatsi haina michi khalai Thembi yam talli maramdi nongmata school left na laibasi atagi nate Newton unaba laibani magi class tabu khawrang na ngairibani aduga Picture na thoksi haibaduda yam tanna thokta yadabagi thorai asengma marup haibadu masi oira mali phana pamdrabasu marup ki ma yenglaga tauba kayada ngasi gi malem sida phattaba lambida khongda bana ha kayasu leitaba nate ani du toilet manungda sumlei matamdi sumhaukre besu tarakre makhondu tabada ani du swai lawi Thembi langtak nana Bhai, class yaudina amuk hena phuneba chalesiba Kaishu tawriba aina thokpa khungi Thembi di class yawning bana yadrabani aduba upai leite tumina lei Somda Newton moigi bench da yengduna lei paraga takba changmanate lakmandabadagi Sigi bag ani se kai chatkre Amana Toilet ta Newton su toilet ta haibaduda wa makha tarudre Asumna class tu makha chathai matamdi sum hauzilai minute 10 mukta ngairabani Newton sauningna Kaino ai laktungai dagi chatkiba natra Picture hai bench dagi mama nabi amana khumai
Sir, Pictrudo masa nungaite haibane. Newton khoidau thitna. Masa nungaitraga toilet ta leiraga fagadra. Khangni, lakta laksana. Aduga thembi haiba ngangdu. Aina lairi khara fai khanbane. Aduga mana thokpa ma hekta tawri. Khangni ngasi. Matamdu khangaudre. Bel taraduna mayamdu loina thoknakhre. Newton di masadu khoirang khoisaunana moibu halakpa class tu da ngairi. Newton machinda susolai. Moigise aingonda tawgi yauna tawba usitaba ma yawri. Maril tengdaba yadre. Pictru koisu bel takhre haina tholakpa janate. Thembi khudangi gari du yenglaga. Bhai, thengani lao. Ngai khume ma chat khrasa seba. Ai thengba yaro heba. Bus ka kana yang wangi. Pictru sauna pairaga. Yare, nang he chalo. Ai lehoge. Thembi suklaga amuk tumina lay. Pictru nungairaroi khanduna. Pictru na. Lao chatlasi. 17 minutes hokre. Ani do puna lai. Mi di itak tak labani. Thembi na bang thangi. Pictru na tungda chatlaga. Cheptha Newton bu ubra haina yengi. Thembi super prep class ta changi haiduna makhongdu thangjin ba hobaga chaplepi aduga Ima Hitler Pictru tungdagi Kanagi Hitler no mahalongde Asi hairaga shei saklaga chongduna lai Mawalongde sukta taningde mathaunati aigi kusi Pictru si haiba wai si chinglaga Thanglamba khongthangdu chaplepi